ꯃꯌꯥꯝ ꯑꯩꯒꯤ ꯕꯕꯥꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯕꯨꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯅꯤꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯅꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯗ ꯏꯊꯟꯗꯒ ꯄꯣꯛꯄꯒ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯌꯥꯝꯗꯕꯒ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃ ꯌꯣꯛꯄꯤꯔꯛꯈꯤ ꯃꯊꯟꯗ ꯄꯣꯛꯄꯒꯤ ꯍꯧꯅꯁꯥ ꯊꯕꯛꯁꯨ ꯀꯩꯝꯇ ꯍꯩꯔꯛꯇꯦ ꯏꯃꯥꯅ ꯇꯧꯍꯜꯂꯛꯇꯦ ꯑꯗꯨꯒ ꯑꯋꯥꯕꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯜꯂꯛꯇꯦ ꯑꯩꯒꯤ ꯃꯤꯡꯁꯤ ꯑꯦꯟꯖꯦꯂꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯅꯔꯁꯤꯡ ꯇꯝꯕ ꯊꯥꯕꯤ ꯑꯩꯁꯦ ꯊꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯈꯪꯅꯔꯛꯈꯤꯕ ꯗꯗꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯗꯥ ꯀꯦꯅꯦꯗꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ ꯗꯥ ꯀꯦꯅꯦꯗꯤ ꯏꯕꯥꯅꯤꯁꯦ ꯄꯨꯔꯥ ꯅꯨꯡꯁꯤꯅꯕꯃꯛꯇꯤ ꯅꯠꯇꯦ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯆꯍꯤ 2 ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯔꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯃꯐꯝꯗꯣ ꯃꯗꯨꯗ ꯑꯅꯥꯕ ꯑꯃꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯃꯗꯨꯗ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯩ ꯃꯁꯤꯗꯒꯤ ꯑꯩꯅ ꯗꯥ ꯀꯦꯅꯦꯗꯤꯒꯤ ꯅꯝꯕꯔꯁꯦ ꯃꯁꯤꯗꯨꯗꯒꯤ ꯑꯩꯅ ꯂꯧꯔꯦ ꯀ꯭ꯂꯥꯁ ꯂꯣꯏꯈꯤꯕꯗ ꯑꯩꯒꯤ ꯅꯔꯁꯤꯡ ꯍꯣꯁꯇꯦꯜꯗꯣ ꯃꯗꯨꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯅꯤ ꯃꯥꯒ ꯑꯩꯒꯁꯦ ꯑꯩꯅ ꯃꯁꯤꯗꯒꯤ ꯅꯝꯕꯔ ꯂꯧꯔꯕ ꯃꯇꯨꯡ ꯗꯥ ꯀꯦꯅꯦꯗꯤꯒ ꯑꯩꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯋꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤꯗ ꯐꯣꯟ ꯄꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯂꯣꯠꯅꯅꯤ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯗꯥ ꯀꯦꯅꯦꯗꯤꯁꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯑꯩꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯋꯦ ꯂꯝꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡꯅ ꯗꯥ ꯖꯣꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯗꯥ ꯖꯣꯅꯤꯒ ꯑꯩꯒꯁꯦ इसम समना वारी रूम सानै अइना दादा हाइना कवे मंगोंदा इबानीसे मसिदगी सम नुसिनारपा हरखे पत्तखै अदमा नुसिनै नौमा यौसंगी छुटी थोरपा मतमदा मागैगसे उनै मदुदा दाजोनीने अइंगोंदा नंग हॉस्टेल संख्रनो इबानी चेलसेना हाय अदुबा अइनादी मदु यारोय इमाना अइंगोंदा पामिबा असासे मसि मतंदी अइ थुंगनबा पामे ट्रेनिंग सिदंदी अइ लुसिनजखिगेन हाय अदुबो माना असरफावदा असापा सारुसेन हाइजनरगा अइबु नुमित अदुदा नमदुना चेले मोय मने आंटीगा तौरगा अइबु होटेल अमदा थायले अदुबो अइ नुमिता मंगोंदा अइना फना हाइजै दाजोनी नंग अदुमाइन तौबिगनो अइगी इहैसे मपुंग फाना अइ लुसिनबा पामे इमाना अइबु असुक वाना होनरागा खांगु तकदा अइना मांगहनबदो मधु अइ सेंगना पामदे दाजोनी हाबदो अइ मतुंगदि यागे अइगी इहै तंबसि मतंगदि मपुंग फाना लुसिनगे हाय अदुबो अइनसो नुसिबदा लुपुरबनिना माना हाबदो अइ इनबा ताखि अइसो खरा ngangjabagi wane माबु थमोय सेंगना नुसिरुबना अइ अहेमबदि हाइबा ngamdre नोंगालगा अइसे मोयगे अहनसिंगना लौबा लाए असमदना ममादी कप्तुना लेरबजानी ममाना अइसे सुमाइना तौरकनी हाबा नोंगता खलुदबने अइना नुपा खंगनबसे मसिसो ममादी खंगवा नते अइना चेलिबा नुपासिसो था खरा खतंग खंगनरगा सेमबने युमदा पाव हाइदोकपा चख्रे अइदि सोमदा इमाना करि हारकनी खंबदा इसासे लेताबं फंगद्रे पंगफादसु पाखले इमागी खलुबा मतमदसो अइ कपनिंगबा फावखि नुमितुगी नुमिदांगदा इमाना nganta थिलो हाबदगी अइसे युमदा थिले अदुबो अइना चेलिबदो अइगे जात मानबा नुपादी नते अदुना ममाना नुपासे याद्रे जात मानबसु नते इमा नुपादो तसेंगना पामदे नंग नुपादुदा लेहनो नुपादुना फोन तौरासो पाइगनो हॉस्टेल चंख्रो अदुगु सुटी लेसो थोलानो ना हाय अइ मतमदुदा इमान हाबदो अइ यामना साउनिंखि अदुगा दाजोनीगी इमुंगसे यामना वाबा जातनी मसि खंबगी इमानसु यामबा यादे अदुगा दाजोनीगा अइगा अयामबा लापथोकनख्रिबसे मसि अतैगिसु नते मागा अइगसे जात मानदबगी मोयगी ममा पानसु अइबु पामदे अदुगा सोमदना इमाना माबुसु पामदबगिने अइ दाजोनीबुदि थमुसेंना नुसि अदुबु अइसे हंदमरक इसा यामना नुंगाइरक्ट्रे इसादा आखि तुजुंगबा फावबा
ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯈꯪꯗꯦ ꯍꯥꯟꯅꯗꯒꯤ ꯏꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯇꯧꯔꯛꯈꯤ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯌꯦꯡꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯃꯥꯅ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯁꯦ ꯃꯣꯏꯒꯤ ꯃꯅꯤꯗꯨꯅ ꯇꯧꯔꯒ ꯑꯩꯁꯦ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤꯔꯒ ꯂꯩꯔꯝꯃꯦ ꯃꯁꯤꯁꯨ ꯑꯇꯩꯒꯤ ꯑꯃ ꯅꯠꯇꯦ ꯑꯩꯕꯨ ꯃꯣꯏꯅ ꯄꯥꯝꯗꯕꯒꯤꯅꯦ ꯃꯗꯨ ꯈꯪꯕ ꯃꯤꯀꯨꯞꯇ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯜꯂꯦ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦ ꯍꯥꯏꯅ ꯃꯥꯏꯕꯗꯨꯅ ꯄꯣꯠꯁꯦꯝꯗꯣ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯐꯠꯇꯕ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯧꯔꯒ ꯄꯣꯠꯁꯦꯝꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯋꯦ ꯃꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯊꯛꯑꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯑꯩ ꯈꯪꯍꯧꯗꯅ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯔꯛꯈꯤ ꯑꯩ ꯑꯣꯊꯣꯔꯛꯑꯦ ꯐꯠꯇꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯈꯤ ꯑꯉꯛꯄꯅꯤ ꯏꯁꯥꯗ ꯄꯣꯠꯁꯦꯝ ꯌꯥꯎꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯃꯇꯝꯗ ꯀꯩꯝꯇ ꯆꯥꯕ ꯊꯛꯄ ꯌꯥꯈꯤꯗꯦ ꯄꯨꯛꯁꯦ ꯄꯥꯈꯪꯗ ꯀꯟꯈꯠꯂꯦ ꯏꯁꯥꯅꯗꯤ ꯈꯪꯖꯗꯕ ꯃꯤꯈꯩꯅꯗꯤ ꯑꯩꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯇꯥꯗꯕ ꯃꯤ ꯑꯣꯏꯅ ꯎꯕ ꯖꯥꯠꯅꯤ ꯄꯨꯛꯁꯤꯁꯨ ꯅꯨꯡꯁꯤꯠ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯀꯟꯈꯠꯂꯒ ꯂꯩ ꯃꯄꯥꯟꯒ ꯀꯩꯝꯇ ꯊꯣꯛꯅꯤꯡꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯕꯨ ꯏꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯗꯣꯛꯇꯔꯗ ꯌꯦꯡꯉꯦ ꯗꯣꯛꯇꯔꯗ ꯌꯦꯡꯕꯗꯣ ꯀꯥꯟꯅꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩꯕꯨ ꯃꯥꯏꯕ ꯑꯁꯤꯗ ꯄꯨꯕꯅꯦ ꯃꯗꯨꯗ ꯃꯥꯏꯕꯁꯤꯅ ꯍꯥꯏ ꯑꯉꯥꯡꯁꯦ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯅꯗꯤ ꯀꯥꯟꯅꯔꯣꯏ ꯁꯤꯗꯤ ꯗꯣꯛꯇꯔꯒꯤ ꯂꯥꯏꯌꯦꯡ ꯅꯠꯇꯦ ꯃꯥꯏꯕꯅ ꯌꯦꯡꯒꯗꯕ ꯂꯥꯏꯌꯦꯡꯅꯦꯅ ꯍꯥꯏ ꯑꯁꯨꯝꯅ ꯑꯩꯁꯦ ꯋꯥꯅ ꯐꯔꯛꯈꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯂꯥꯏꯔꯤꯛꯇꯒꯤ ꯅꯨꯡꯁꯤꯅꯕꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯏꯖꯨꯀꯦꯁꯟ ꯀꯦꯔꯤꯌꯔ ꯃꯥꯡꯍꯜꯂꯒ ꯌꯨꯝ ꯄꯥꯟꯊꯣꯛꯄꯁꯦ ꯏꯁꯥꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯇꯝꯁꯤ ꯃꯇꯤꯛ ꯆꯥꯔꯗꯤ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯑꯐꯕ ꯐꯪꯒꯅꯤ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯒ ꯍꯧꯖꯤꯛ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯦ ꯑꯩ ꯅꯨꯄꯥꯗꯨꯒꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯑꯩ ꯏꯁꯥꯁꯨ ꯃꯥꯡꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯦ ꯍꯧꯒꯠꯂꯛꯂꯤꯕ ꯏꯅꯥꯎꯁꯤꯡ ꯅꯣꯏꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ